German road ambush ahum siraga manga sokhiba CM na condemn tokibagi matangda sijida laikanariba ahumgi phibam minister na lusingnu yengsinkibagi report ama masakang daba kulai paibisuna kangpokpi district ki new kaithal manbi police station ki manungchanba kodjima masum kotlen gi marakta leiba saibung 0 point manakta yemjekasa numike ayuk satharaki bi ambush ta mi ahum siraga manga na sokri thaudau Baptist Association India gi Reverend Aniyama sum pastor ama siri miyoi manga na Asokpa nangkri Asokpa manga adu gi manungda ahum Imphal gi Sijo Hospital and Research Institute ta lekanari sakang daba singi ambusta laikhidraba lining lusingba ahum adu di Manipur Baptist Convention gi hani gi secretary ama sum thadau Baptist Association India gi President Reverend Bumthang Sithau Association asigi Finance Secretary Reverend Kaikolun Laubum amasum Association asigi Tuilang area gi Superintending Pastor Paugolen Sitlauni Thaudu odu soklabasing adudi TBAI gi Executive Reverend SM Hapu Tuipazang area gi Superintending Pastor Reverend Hekai Simti Kangpokpi Center Church ki Pastor Reverend Kaiko Thang Singsit Gari anidu gi driver sing Thangtillan Sithau amasum Lungau Mang Laubumni Makoy gi manungdagi Reverend SM Hapu Thangtillan Sitlau amasum Lungau Mang Laubum House Imphal gi Sijo Hospital laikanari Pawge lekun sing hai search lusing basing do Manipur Susampur district ki Sengkhapang da leiba GBA Search Center na nahan pangthokpa ahanba United Baptist Convention Assembly 2026 yaururaga ngarang ayuk kangpokpi tamna gari ani halakhibani search lusing basing toma gari aduna Kodjim amasum Kotlen gi marakta saibung pikki 0 point manak yokshilak pada mapam adu da masakang daba kulai pai bisinga gari ani adu da akan landar satrakibani thaudo adu da Reverend ani amasum pastor ama kutak da laikhidabaga loinana gari gi driver ani adu yauna miyoi manga sokibani thaudo adu gi pau hek phangbaga New Kaithal Manbi Police Station Kangpokpi District Police amasum Central Armed Forces sing mapam adu da sangsilaga yengsingki thaudo adu da sokiba ahum mapam adu gi Sijo Hospital puraga laikanaki amasum atopa ani adu di ka hena sokhaudabadagi thaudo thokpam da first aid piraga mayum da hankri gari Masi ngarang gi ambush adu da sokiba singi manungda Sijo Hospital laikanari singi phibam se minister na lusing du yengsingki baga loinana thaudo adu bu yamna kana yaning da bas fong dokhrei Furu kanglup naibu wakal kanagum amataba fazinduna thamlaga kihanba tawbigano masini irang asi hengat hanaba natana kari sukana pa purak lui haina palladuna thaudo odu da scenery besing pharaga asum well fongana naba istena aroiba resources naraga honagane hari laikhidraba singi thawain ingna singna lainaba masum Asokpa sing thuna fokalangnaba mapugi maphamda thauni ri hari Naga amasung Kuki MLA sing yaning da bapfungtok narakli Kangpokpi district ki Kotlen amasung Kodjem gi marakta thokiba ambusta Reverend ani amasung pastor ama laikhidaba amasung miyoi manga laikhidaba thaudo adu Naga amasung Kuki MLA sing akan mamonu yaning da basu fungtok narakre Deputy Minister LD Ko Chairman Hill Areas Committee Dinganglung Gangmai MLA sing awangbung niumai khasim basum Zanghenglung apanmai Laisio Kaising Ramuiba SS Olis amasum J Kamo Sana puna khuyek piduna press thadorakpa yaning daba phungdokpagi stirol amanhai Naga Legislature Forum Manipur na ngarang ayu Kotlen manak thokiba thaudo do akan mamongda condemn tawi makuta khulai paijadaba ingta papamjaba lainingi lusing basing hatpagi thawong adu yabang amloi amasum thaudo adu scenery bisingi athubada thidoktuna phana law enforcement agency singda khangali Maharashtra gi Sangali da Laisangi wall sang singning khairak padagi miyoi taruk sikre taraga mari sokli Maharashtra gi Sangali district akan manungsit ka loina akan mamong nong subadagi Laisangama gi wall amasum tinakupa sang singning khairak kibaga loina lai khurumba lakpa miyoi taruk sikre amasum atopa taraga mari na sokle hena official sing phong tokre official sing du gi matungina thaudo du na hanumidang wairam Sangali district ki Zata silgi manungsan ba Mothewa di kundal laiba Margu Devi Temple to Thokibani Mahausana Lebak Pukwa Numit sing the Yam Laba Mui sing
laisang asida lai khuramba lai haina police na phongdokli sangaligi superintendent of police to sir dosin haki nahan numidang wairam khanghaudana akan manungsit ka loina akan mamongna nong surakpadigi laisang aduna lai khuramba lakiba miyoising wall amigi manakta leiba tinna kopa sangsingi makara sangsapam lokhi dubo khanghaudana wall aduga loina tingi sangsing adu ningkhairakpadigi miyoi kayamuk nansinki haina manas phongdokhiari NEET UG 2026 की पेपर लीक होइबी की वथो लुपा लाख कुंथ्रा दा पेपर लेरंबा BJP की लुसिंगबा दिनेश बीवाल अमसु मनाव नुपा CBI दा सिनखरि नेशनल टेस्टिंग एजेंसी NTA ना सिंधुना लेबा असगी मनुंग अमसु मपान दा लेबा माहिरु लाख कुनगनि थु हेनमना सरुग यादुना सेंटर लिसिंग मंगा का समनी के कुंथ्रा गनि थु रे था सिगे हुमदा पांगदोकिबा NEET UG 2026 की एग्जामिनेशन की क्वेश्चन पेपर लीक होइखिबा थौदोक की केस का मरी लेना राजस्थान की अमवारमगढ़ की सनायरबा BJP की लुसिंगबा दिनेश बीवाल अमसमा की मनाउनुपा मंगीलाल बीवास CBI दा सिनखरि हैनसु पावमन मखाताना पल्ली वातो असिगा मरी लेना मखोय एनी अहानबदा राजस्थान पुलिस की स्पेशल ऑपरेशन ग्रुप SOG न फगतुना मखोय की कस्टडी थमखिबने वातो असि चाउथोरकपदि की केस असि सेंट्रल ब्यूरो ऑफ इन्वेस्टिगेशन CBI द खुसिनबदगी मखोय एनीबो राजस्थान पुलिस ने एजेंसी असि द सिनखिबने हारि नोने डिस्ट्रिक्ट की जौजांग टेक की एम्बुस द सोखिबा नागा अनिएदु ngara nomi당 अथेंगबद सिजो हॉस्पिटल पुरक्तुना लयेंगबा होख्रे हारि हाउजिक सिजो हॉस्पिटल तुंगान बे एम्बुस द सोखलबा नागा अनि अमदि थादौकुकी अहुम लयेंगली थादौकुकी अहुंगी हक्सांगी फिबम स्टेबल होइरे अदुबो नागा की मिवे अनिएदु ngasi ऑपरेशन तौगनि मखोय अनिगी मनुंगदा अमना ICU द लैदि हारि अमरोमदना सुसामपुद लेरब नागा माहिरोइसिंग सेंट्रल फोर्सिंग लक्थोलगा सेप ओइबा मफमदा थमख्रबा मतुंगदा नागा एरिया द लेरब कुकी माहिरोइ क्यासु सेंट्रल फोर्सिंग लक्थोक्तुना सेप ओइबा मफमदा थंबा होख्रेरि अमरोमदना कोटलैंड इम्बुस मतुंगना नागा अमदि कुकी अनि की मरक्ता मुक्नाबिगी सांग वांखलकली ngarang gi ambush matuna kuki singna Nagaland gi lakun naga masa ama yauna naga gi miyoi kulom phajinduna thangkiba aduga madugi pakhom oina naga singna su tungan mafam dagi kuki furuki miyoi kunthram phajin khriari security forces gi makai gi phajin kiba mas missing rescue tawna ba tungan mafam da operation tawba amadi furup ani gi CSO singi lusing ba singa wari sana ba gi thaba kana sathari SOMA laisram na People's Choice Award pirakli Oriflame na Khudol Tamba 2026 की Influence Award is an Northeast edition the Lamdam Siki Nairibi Somala Shanda Lemzaninga Oiriba People's Choice Award 2026 pirakli Actress Somala Sham ki Honabakanba Madi Northeast ki Ma ki fencing bo inspired to wada ngasi faw left na sangsilak pa khongthang singadubu masakang bo oina People's Choice Award asi Somara Kusin rakhibani hari Tenta masum no miam na thamjagi to makata ba no ba update miam pun ngai mina sena channel sigi maikeri gi miang pam da makata na thamjari makata ba no ba update miam pun ngai mina si